vote khom pam man roi tai se me vote khom dinga da hana election kampuna aduna ai adu tawzagani adugi akutpa sembi gani kharaga tholinge mathak sida mathon yumda mathon sabadi phajaiba asing me natra yumda mathon sabadi em phajaiba pukta mathon tawududi hai mayam puna mokpu aigi YouTube channel da taramna uksabaga loinena mayam bu hanba makta da khurumjari ado mayam gi damakta anaba video ama mu pura laksare mubang oina pujare aigi nungsijaraba subscriber gaina request tawirakwa mathene ngasigi maten haina haido khare soidana ngasigi mathel se nga toiba thongba adagi yongchak hawai maton mayam hapaga singju suba ama chajarakadoni kobi sak amani ado aigi subscribers na request tawirakba aigi mathenje ko ai pathokjarake ko khoi ahan bada khoigi magi su channel laibini ko Mrs Moni haina ado hujikti magi maming se ina ngarang yeng bada makhal mathel gi mubang haina ina ugi gum tawe ado ai sida dum kano ta honjaramge Mrs Moni na haibire ko ise nga toiga yongchak singju ga chabiro o mathangi mubang dadi magi lepham haibire e hojai dagi ne na Assam hojai haibire ko thank you aduga mathangda mu request bire iba se heriba alaisang na haibire ise nga thongaga chabiro u aduga singju ama hektaga chabiro o leiphamdi uripo polem lekai dagi ne hai sina manipur dagi amana hojai dagi ni ado amana nga khadang thonga chabiro hai amana ate lale aise ani maksa nga thonga chabiro hai ba amana akoigi heriba alaisang na haibire isne ko any singju ama hekta magi jam phai aidi leita wa khoi dadi singju do tawninga leitre na khanda sana nang makhon do kitang leido mama da please leita ba khoi dadi yongsak se phangbde yang wa doini boko do man hariba mai option se ani amna accept tawi any singju ama hekta sabiro yam nusina haibire aduga akogi Mrs Moni na haibire isi how bu khalla haire ni yongsak singju go ina tawbiro ana thank you adudi inawani gi request satharage hawai maton su yaure khurhamaga loina baredi dane la ise nga toiba thongba do se leijare ko ado mayam aigi video sida ko anauba sangbiraka yengbiba isinina haw mahi yaudra isano pijanga toiba thongba se saba hairoi na aluga ina matum mache kharaga khantokpa neba do mahi jage na hairi siri ado umorok se singju se nairake yongsak singju se ado umorok se akang bani sana tagani maman haidra do लग गया ना आराम से लेकर आ जाओ आराम से थम थैंक यू मरु येंगु को सना नंग साबा हैतबदो मयाम योंगचाक सी उबी बराते उतबा योंगचाक ता उच्चर लोरे दुगा सिगा नै खाइबा सितनी मनम से खुनुंग से मया मतै सु सानबा चाहनिंग बंगपा औ अमरक वा छोइ गरे इसानुपि न मरक थसलकना मयाम आइगी वीडियो से अहान बथेंग नबीबा इसिनिनाव इखुरा इकतोन और इमाई बेन मयांग खुदिंग मकना कैसाम के वीडियो सिबा अहान बथेंग नबीबा ओइतारगदी वीडियो सि येंग बिरगा लोइसलकपदा वीडियो सि येंग बनुंगाई बिबा तारगदी सब्सक्राइब like comments share tawbiyo bell icon kawbida bida isan pina site support tawisu drama magi aduna mayam adu tawbiyo kawbida bida video se loi yengba loi salakpada nungai biba taragadi adu mayam nusibiyo mayam o mathille maruse yengbada nungai tarsu adum subscribe ya share ya bell icon tawramu yes right she's right ending da yegu chaba hawrapada chaningaga nungai gani yengningraga su isanupi na haise adum yengbiu mama ki video se aduga adum loiba fawba yengbiu isanupi na hairi
खरा मुन्ना तोलगा सिंजू से ममुन फाना तोलगा हावनी अदु हवाई मतोन से दी सिदा कनो तोरकान तो ओना कोल आगे तो अस ओय मा सानिंग बना महा ओइरे मरु याम यावे अदुदी मयाम कनोगी लाइगी खरा थादोकना बतौगे अदुदी मरु यावे हाइदो सना मामाना हाइरो हाइसे लाइगी खरा थादोकचगे सिदा इचा नुपी गा सु पेंग 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 तौरी कोबी साम सु यावरी ngairo ngairong sa si ma'am singju noi pe se mangan gum se nai san ge tum खुद से समाना खुद से समाना तोसन गे अदुदी इनाउ मिसेस मोनी दगी अमना कई माई ममिंग दु कई नो खाउ थोखरे मुसु अमता यंग जरखी के मैम अच्छा हेरीबा अलेसंग माई ममिंग से हाई बसे ममांग द सुम एम रिक्वेस्ट तौर खरे इचा इनाउ सेना अदुनी इसिंग गिता थकजागे इसिंग जेसिना टेबल सिदा हाइदु ओरोय मथुन जे फम्मगा न तौरगा लेनी अन तौन असाबसु इसागी थकपगी चांगसु ओइबा टेबल दा थंबदसु तप नपगा हाइदोक्तना दुम लेबा फम्मगा लेबा सिना फैयना हापचराम थकपदा सब चाबैसा घरी गम सीदरे मैं सिहन लौखत के मरु याम यावनी सना येंगो पुक सागो पे सागो तबा सिहन नमजंगे खामे हाय मई तार है खो ओमनी ngai rong manam sina ga nusiri ba mayam yeung na sibo kado haw ri deno ba ko nga tôi be sa bani na ngasi di khatap na sa ra ke naw da sini nang mayam hai ba sorry kaino di nga maru se hawine Bruno song. hả Sana mayam mubang na nga to ibasa je barong gani ko Không ra đây mày em. pakata na ina nung yeng yeng hảo ấy không biết hảo ấy hảo hết quá không nè cái chapa jam ta sang dre ba bindi jam ta lai tra ba tai machu da amumba khara khatang
ꯗꯕꯥ ꯃꯅꯨꯡꯗ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯆꯦꯟ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯔꯩꯕꯗꯨ ꯈꯛꯇꯪ ꯂꯧꯊꯣꯛꯑ ꯑꯃꯨꯛ ꯅꯞꯁꯜꯂ ꯊꯝꯃ ꯂꯧꯊꯣꯛꯑ ꯑꯃꯨꯛ ꯅꯞꯁꯜꯂ ꯊꯝꯃ ꯑꯗꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯅꯞꯆꯔꯛꯏꯁꯦ ꯕꯤꯟꯗꯤꯁꯦ ꯂꯩꯇꯕꯒꯤꯅꯦꯕ ꯑꯩ ꯑꯃꯨꯕ ꯉꯥꯛꯇ ꯂꯩꯔ ꯊꯝꯕꯩ ꯋꯥ ꯅꯠꯇꯦꯕ ꯂꯣꯏꯔꯒ ꯃꯤꯔꯔꯗ ꯅꯞꯁꯟ ꯊꯝꯕ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯁꯤ ꯆꯥꯎꯃꯟꯕꯅꯤꯅ ꯅꯝꯗꯦꯕ ꯑꯀꯨꯞꯄ ꯅꯝꯃꯦꯕ ꯃꯌꯥꯝ ꯑꯩꯅ ꯌꯨꯇꯨꯕ ꯅꯝꯖꯔꯛꯏꯁꯦ ꯊꯥ 10 ꯐꯥꯖꯔꯛꯑꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯖꯇꯤ ꯇꯧꯋꯦ ꯑꯗꯨꯒ ꯄꯤꯟ ꯂꯥꯛꯄ ꯉꯝꯗ ꯂꯩꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯗꯅ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯒꯗꯕ ꯑꯃꯗꯤ ꯌꯨꯇꯨꯕꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣꯃꯦꯟꯁ ꯍꯥꯏꯔꯛꯄꯗ ꯃꯇꯝ ꯆꯥꯅ ꯁꯕꯃꯤꯠ ꯇꯧꯕꯤꯌꯣ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯗꯕꯒꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯆꯧꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯑꯩ ꯑꯗꯨꯅ ꯊꯋꯥꯏꯒꯁꯦ ꯅꯤꯡ ꯂꯥꯎꯋꯦ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯃ ꯄꯣꯛꯆꯩꯌꯦ ꯈꯔ ꯈꯤꯇ ꯂꯩꯗꯧꯑꯣ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯇꯧꯕꯤꯌꯣ ꯗꯣꯀꯨꯃꯦꯟ ꯃꯇꯝ ꯆꯥꯅ ꯁꯕꯃꯤꯠ ꯇꯧꯕ ꯉꯝꯍꯧꯗꯕꯒꯤ ꯉꯁꯤ ꯑꯩ ꯌꯥꯝ ꯌꯥꯡꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯦ हाँ 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 खंगदे इचिन इनाव मयामजा तौजरीसे पुंसिरोड मखल अमनिने हा अदुमायना खंतोकपा तारा इचिन इनाव मयामगा उनरगा तारा इना Taradi chat mana tolaga tebeda nappo aduna isin naw nong na phawgala iba nong na viral chakhala iba myam chu section bio मैम आई फेसबुक खग फॉलो तौबियु मैम नुसिबिदना आइसिदा थोनजरम के फेसबुक करी हाइना मिंग लेबनो हाबदो मैम प्लीज फॉलो तौबिरो रिक्वेस्ट तौबिरो मौसा म चांगम जा हाय हावे हावे Tao cái khoa gì đấy tao khoa gì lấy thế hảo á ngao thông bữa đó
ꯉꯥꯏꯔꯣꯡꯒ ꯊꯥꯛꯄꯁꯦ ꯍꯥꯎꯋꯦ ꯑꯩꯗꯤ ꯆꯥꯗꯕ ꯀꯨꯏꯔꯕ ꯏꯟꯖꯥꯡꯅ ꯏꯅꯥꯎꯅꯤꯅ ꯍꯥꯏꯖꯤꯜꯂꯛꯇꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯌꯧꯗ ꯄꯥꯈꯠꯂꯦ ꯍꯥꯏꯕ ꯆꯥꯛꯁꯨ ꯉꯥ ꯊꯣꯡꯕ ꯇꯣꯏꯕ ꯆꯥꯔꯛꯄꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯪꯊꯔ ꯆꯥꯕ ꯌꯥꯝ ꯍꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ 이나오 미스 모니기 ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯈꯟ ꯃꯈꯟ ꯏꯟꯖꯥꯡꯗ ꯃꯈꯟ ꯈꯨꯌꯥꯝ ꯃꯣꯏ ꯃꯃꯥ ꯆꯥ ꯆꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯈ꯭ꯋꯥꯏ ꯍꯧꯔꯛꯄꯒꯤ ꯌꯥꯝ ꯇꯞꯅ ꯚꯣꯂꯨꯝꯗꯣ ꯁ꯭ꯇꯥꯔꯠꯇ ꯍꯧꯔꯛꯄꯅꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄꯅꯦꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯃꯃꯥ ꯃꯆꯥꯒꯤꯗꯣ ꯀꯔꯦꯝꯅꯕ ꯅꯠꯆꯗꯦ ꯏꯅꯥꯎ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗ ꯌꯥꯝ ꯇꯞꯅ ꯍꯧꯕꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯒꯤꯅꯦ ꯏꯅꯥꯎꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯤꯔꯛꯄꯅꯤꯅ ꯏꯅꯥꯎꯒꯤ ꯑꯦꯛꯇꯤꯡ ꯈꯔ ꯇꯧꯖꯕꯅꯦ ꯅꯆꯦꯅ ꯋꯥꯔꯧꯕꯤꯔꯣ ꯍꯥꯏꯅ ꯈꯜꯂꯦ ꯅꯨꯡꯁꯤꯖꯕꯩꯅꯤ ꯆꯥꯖꯔꯛꯏꯁꯤꯁꯨ 이나오게 ꯆꯦꯅꯦꯜꯁꯤꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅꯁꯦ ꯊꯣꯛꯍꯟꯖꯒꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯎꯋꯦ ꯏꯁꯥꯅ ꯆꯥꯖꯔ ꯏꯁꯥꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯎꯋꯦꯕ ꯑꯩꯗꯤ ꯉꯥ ꯊꯣꯡꯕꯁꯦ ꯁꯥꯔꯤꯉꯩ ꯆꯥꯕꯕꯨꯗꯤꯅꯦ ꯏꯪꯇꯛ ꯇꯧꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯛ ꯍꯥꯎꯋꯦ ꯂꯣꯏꯁꯟꯕꯗ ꯀꯣꯠꯅꯕꯅꯦꯅ ꯊꯝꯃꯤꯅꯦ ꯑꯩꯅ ꯂꯦꯃꯟ ꯕꯧꯅꯗꯦ ꯋꯥꯅ ꯊꯣꯡꯉꯤꯕꯨ ꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯁꯨꯔꯤꯕ ꯆꯠꯂꯤꯕꯅꯁꯦ ꯅꯠꯇ꯭ꯔꯅꯦ ꯃꯌꯥꯝ ꯁꯤꯒꯤꯗꯃꯛꯇ ꯁꯤ ꯄꯨꯈꯝꯁꯤꯃ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛ ꯆꯠꯂꯤꯕ ꯑꯗꯒꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯆꯦꯜꯂꯤꯕ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯍꯨꯛꯅꯕꯒꯤꯗꯃꯛꯇꯅꯦ ꯑꯗꯨꯅ ꯀꯩꯗꯧ ꯃꯥꯡꯍꯟꯗꯣꯏꯅꯣ ꯒ꯭ꯌꯥꯁ ꯇꯤꯡꯒꯩ ꯊꯣꯡꯉꯤꯅꯤ ꯄꯩꯁꯥ ꯇꯤꯡꯒꯩ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯆꯥꯊꯣꯛꯁꯤ ꯐꯨꯗ꯭ꯔꯨꯠ ꯆꯤꯊꯣꯛꯀꯦ ꯇꯧꯅꯤ ꯎꯇꯤꯗ ꯇꯟ ꯃꯈꯣꯟ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯤꯟ ꯃꯆꯥꯁꯤ ꯊꯥꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯆꯠꯅꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯅ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯄꯨꯡ 4ꯗꯒꯤ ꯍꯧꯒꯠꯂꯒ ꯆꯦꯜꯂꯤꯗꯣ ꯁꯤꯁꯦ ꯆꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕꯩ ꯃꯥꯡꯍꯟꯖꯔꯨꯗꯣꯏꯅꯣ ꯊꯣꯡꯇꯣꯛꯑꯕ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯇꯤꯡꯉꯒ ꯊꯥꯎ ꯇꯤꯡꯉꯒ ꯂꯩꯔꯨꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯂꯣꯏ ꯆꯥꯊꯣꯛꯀꯗꯕꯅꯤ ꯆꯥꯊꯣꯛꯀꯦ ꯑꯗꯨꯅ ꯑꯍꯣ ꯍꯥꯎ ꯑꯩꯗꯤ ꯃꯌꯥꯝꯅ ꯁ꯭ꯇꯥꯏꯜꯅꯤ ꯀꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯒ ꯂꯦꯝꯍꯟꯗ ꯆꯥꯛꯀ ꯂꯦꯝꯃꯒ ꯉꯝꯃꯣꯏꯗꯕꯗ ꯃꯌꯥꯝ ꯄꯨꯊꯣꯛ ꯍꯩꯗꯣꯛ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯏꯁꯥꯅ ꯉꯝꯒꯗꯕ ꯆꯥꯡꯗ ꯂꯧꯊꯣꯛꯄꯤꯌꯣ ꯑꯣꯏꯗꯕ ꯑꯣꯏꯇꯥꯔꯗꯤ ꯍꯛꯀꯣꯜ ꯍꯥꯝꯕꯒ ꯑꯃꯨꯛ ꯂꯧꯊꯣꯛꯑꯒ ꯆꯥꯕꯁꯨ ꯌꯥꯏꯗꯅꯀꯣ
ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯨꯔꯤꯕ ꯀꯩꯅꯣꯁꯦ ꯁꯤꯒꯤꯗꯃꯛꯇꯅꯦ ꯋꯥꯅ ꯁꯨꯔꯨꯔꯒ ꯂꯧꯕꯨꯛꯇ ꯂꯧ ꯎꯔꯤꯕꯗꯨꯁꯨ ꯋꯥꯔꯤꯕꯅꯤ ꯂꯩꯈꯣꯝꯗ ꯅꯨꯡꯁꯥꯗ ꯁꯨꯔꯤꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯉꯝꯒꯗꯕ ꯆꯥꯡꯗ ꯂꯧꯊꯣꯛꯄꯤꯔꯒ ꯆꯥꯕꯤꯌꯣ ꯑꯣꯛꯇꯕꯗꯨꯗꯤ 10 ꯍꯥꯞꯄꯁꯨ ꯌꯥꯏꯕ ꯑꯗꯨ ꯃꯥꯡꯍꯟꯕꯤꯗꯕ ꯌꯥꯝ ꯍꯥꯎꯔꯦ ꯑꯝꯇꯪ ꯂꯦꯛꯊꯣꯛꯆꯒꯦ ꯈꯨꯍꯥꯎ ꯃꯔꯨꯅꯦ ꯄꯩꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁ ꯃꯣꯕꯥꯡ ꯉꯥꯇꯣꯏ ꯊꯣꯡꯕ ꯑꯗꯒꯤ ꯌꯣꯡꯆꯥꯛꯀ ꯍꯋꯥꯏ ꯃꯇꯣꯟꯒ ꯁꯤꯡꯖꯨ ꯁꯨꯙꯔꯒ ꯆꯥꯕ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯑꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯎꯅꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯩꯁꯥꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯊꯦꯡꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯏꯈꯨꯔꯥ ꯏꯇꯣꯟ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯂꯣꯏꯔꯛꯄꯗꯅꯦ ꯅꯨꯡꯉꯥꯏꯇꯥꯔꯒꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯒꯤ ꯂꯥꯏꯛꯁꯨ ꯇꯧꯁꯜꯂꯣ ꯀꯣꯃꯦꯟꯁ ꯃꯥꯁꯜꯂꯝꯃꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯣꯠ ꯈꯣꯝꯕ ꯃꯥꯟꯗ꯭ꯔꯣ ꯑꯩ ꯇꯩꯁꯦ ꯃꯌꯥꯝ ꯚꯣꯠ ꯈꯣꯝꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯂꯦꯛꯁꯟꯒꯤ ꯀꯥꯡꯕꯨꯅ ꯑꯗꯨꯅ ꯑꯩ ꯑꯗꯨ ꯇꯧꯖꯒꯅꯤ ꯑꯗꯨꯒꯤ ꯑꯀꯨꯠꯄ ꯁꯦꯝꯕꯤꯒꯅꯤ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯛꯀꯦꯗ ꯑꯀꯨꯠ ꯑꯇꯣꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯁꯦꯝꯖꯒꯅꯤ ꯃꯊꯪꯒꯤ ꯁꯤ ꯂꯥꯛꯄꯗ ꯁ꯭ꯄꯣꯔꯠꯀꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯑꯗꯒꯤ ꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯁꯤ ꯃꯇꯦꯡ ꯇꯧꯖꯒꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯅꯦꯕ ꯑꯩꯁꯨ ꯅꯨꯡꯁꯤꯕꯤꯌꯣ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯚꯤꯗꯤꯑꯣꯁꯨ ꯀꯔꯤ ꯁꯦꯝꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗꯕꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯍꯥꯏꯕ ꯃꯨꯛꯕꯥꯡ ꯈꯔ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯔꯦꯕ ꯃꯨꯛꯕꯥꯡꯁꯤꯁꯨ ꯇꯣꯏꯅ ꯁꯨꯝ ꯇꯧꯁꯜꯂꯛꯑꯗꯤ ꯄꯨꯛꯁꯤꯁꯨ ꯈꯔꯒ ꯊꯣꯛꯂꯤꯉꯩ ꯃꯊꯛꯁꯤꯗ ꯃꯊꯣꯟ ꯌꯨꯝꯗ ꯃꯊꯣꯟ ꯁꯥꯕꯗꯤ ꯐꯖꯩꯌꯦꯕ ꯑꯁꯦꯡꯕꯩ ꯅꯠꯇ꯭ꯔꯥ ꯌꯨꯝꯗ ꯃꯊꯣꯟ ꯁꯥꯕꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯄꯨꯛꯇ ꯃꯊꯣꯟ ꯇꯧꯕꯗꯨꯗꯤ ꯀꯩ ꯑꯣꯏꯔꯝꯃꯅꯤ ꯈꯟ ꯌꯦꯡꯕꯤꯔꯣꯗꯅ ꯑꯗꯨꯅ ꯑꯩꯒꯤ ꯁꯕꯁꯀ꯭राꯏꯕꯔ ꯃꯌꯥꯝ ꯚ꯭ꯌꯨꯁ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯄꯨꯛꯁꯦ ꯌꯨꯝ ꯁꯥꯕꯗꯧꯅ ꯃꯊꯣꯟ ꯇꯧꯗ꯭ꯔꯤꯉꯩꯗ ꯑꯝꯇꯗꯤ ꯈꯤꯇꯗꯤ 10Kꯒꯁꯦ ꯑꯝꯇ यौहꯟꯕꯤꯌꯨꯗ 10K ꯌꯧꯅꯕ ꯍꯣꯠꯅꯕꯁꯤꯗ ꯆꯥꯅꯕ ꯍꯣꯠꯅꯕꯁꯤꯗ ꯄꯨꯛꯁꯦ ꯃꯊꯣꯟꯁꯦ ꯐꯅꯌꯥꯝ ꯌꯥꯝꯁꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯦꯡ ꯂꯦꯞꯆꯔꯒꯦ ꯑꯩ ꯄꯦꯡ ꯌꯥꯝ ꯁꯥꯡꯉꯦ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ